Gangnam Style. Gangnam Style. Nong thambagi sumangda u ama hawi do Happy Yaushan! ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯊꯣꯏꯕꯤ ꯑꯊꯣꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯐꯝ ꯈꯔ ꯆꯠꯆꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯊꯧꯔꯤ ꯊꯠꯄ ꯑꯕꯦꯔ ꯇꯩꯅꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯤꯋꯥ ꯂꯝꯕꯤꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯒꯤ ꯁꯍꯦꯖꯥ ꯀ꯭ꯂꯕꯇ ꯆꯪꯖꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥ ꯋꯥꯍꯪ ꯈꯛꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕꯅꯤꯗꯅ ꯉꯁꯤꯁꯦ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯉꯔꯥꯡꯗꯒꯤ ꯍꯧꯔꯝꯃꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦꯕ ꯑꯗꯣ ꯉꯁꯤꯒ ꯉꯔꯥꯡꯒꯁꯤꯗ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒ ꯉꯔꯥꯡ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯉꯁꯤꯒꯁꯦ ꯉꯁꯤꯅ ꯍꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯪꯁꯥꯔ ꯀ꯭ꯂꯕꯁꯦ ꯆꯍꯤ 5 ꯁꯨꯔꯦ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯍꯟꯗꯛ ꯅꯨꯄꯤꯉꯩꯅ ꯅꯧꯅ ꯑꯃꯨꯛ ꯍꯧꯒꯠꯆꯔꯦ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕ ꯂꯪꯕ ꯑꯝꯇ ꯆꯠꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯈꯦꯠꯅꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯒ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯂꯤ ꯑꯗꯒꯤ ꯄꯤꯔꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯩꯔꯝꯃꯤ ꯃꯤꯒꯤ ꯃꯔꯣꯏꯒꯗ ꯊꯥꯗꯠꯂꯒ ꯍꯨꯔꯥꯜꯂꯒ ꯂꯪꯊꯣꯛꯑꯝꯃꯒ ꯌꯥꯝ ꯌꯥꯎꯏ ꯄꯩꯁꯥ 10ꯗꯪ ꯄꯤꯔꯛꯄꯁꯨ ꯌꯥꯎꯏ ꯊꯣꯡ ꯂꯣꯜꯂꯒꯅ ꯑꯩꯈꯣꯏꯅ ꯆꯩ ꯅꯣꯏ ꯃꯨꯠꯂꯣꯒ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯏꯀꯣ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 10ꯒ 10ꯒꯁꯤꯗꯒꯤ ꯍꯦꯟꯕ ꯇꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯦ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯍꯧꯈꯤꯕꯒ ꯍꯧꯖꯤꯛꯀꯗꯤ ꯑꯗꯒꯤ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯅꯕ ꯑꯗꯒꯤ ꯊꯧꯔꯤ ꯊꯠꯄ ꯍꯧꯖꯤꯛꯇꯤ ꯄꯥꯛꯅꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯃꯇꯝꯅ ꯐꯠꯂꯛꯇꯕꯒ ꯒꯥꯔꯤ ꯃꯆꯥ ꯃꯁꯨ ꯇꯣꯡꯕ ꯑꯉꯥꯡ ꯆꯍꯤ ꯐꯥꯗꯕꯁꯨ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯀ꯭ꯂꯕꯅ ꯊꯤꯡꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯩ ꯀ꯭ꯂꯕꯀꯤ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡ ꯅꯨꯄꯤꯁꯨ ꯂꯥꯞꯅ ꯆꯠꯊꯣꯛꯇ꯭ꯔꯦ ꯃꯕꯣꯛ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯁꯦꯟꯅꯖꯔꯦ ꯍꯥꯏ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯅ ꯋꯤꯁ ꯑꯃꯇꯪ ꯄꯤꯕꯤꯌꯨꯕ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯗꯤ ꯊꯧꯖꯥꯜ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯃꯨꯛꯇ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯆꯠꯇꯅꯁꯨ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯌꯦꯡꯁꯤꯟꯕꯁꯦ ꯏꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯧꯁꯤꯡꯒꯤ ꯊꯧꯔꯤ ꯆꯤꯡꯕꯤ ꯍꯧꯒꯗꯧꯔꯦ ꯑꯗꯣ ꯃꯣꯏ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯍꯪ ꯈꯔꯇꯪ ꯍꯪꯖꯍꯧꯒꯦ ꯅꯤꯅꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯊꯧꯔꯤ ꯆꯤꯡꯗꯣꯏꯒꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯅꯤꯅꯦ ꯍꯣꯏꯁꯦ ꯍꯟꯗꯛꯀ ꯀꯌꯥꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯌꯥꯎꯁꯪ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯁꯦ ꯀꯌꯥꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ 4ꯔꯛꯂ 5ꯔꯛꯂ ꯍꯟꯗꯛꯀꯗꯤ 3ꯔꯛ ꯁꯨꯕꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥꯁꯤꯡꯅ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅꯗꯤ ꯍꯟꯗꯛꯅꯗꯤ ꯑꯍꯥꯟꯕꯅꯤ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕ ꯍꯟꯗꯛ ꯅꯨꯄꯤꯅ ꯑꯣꯏꯅ ꯍꯧꯗꯣꯛꯆꯕ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕꯀꯣ ꯇꯧꯔꯝꯃꯒ ꯂꯦꯞꯈꯤꯕ ꯆꯍꯤ 8ꯃꯨꯛ ꯂꯦꯞꯈ꯭ꯔꯦꯀꯣ ꯂꯦꯞꯈꯤꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯧꯒꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯃꯧꯒꯩꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯄꯅꯦꯕ ꯀꯩꯅꯣ ꯍꯧꯆꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯇꯅ ꯃꯌꯥꯝ ꯁꯤꯜꯂꯤꯁꯤꯅꯤ ꯑꯗꯣ ꯍꯥꯟꯅ ꯇꯧꯈꯤꯕꯗꯨꯒ ꯑꯗꯒꯤ ꯅꯦꯅꯦ ꯍꯣꯏꯅ ꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯁꯤꯁꯤꯒ ꯈꯦꯠꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯟꯗꯛꯀꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥꯈꯩꯅ ꯁꯤꯟꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯥꯏꯇꯦꯝ ꯍꯥꯞꯆꯅꯤꯡꯕ ꯃꯌꯥꯝꯗ ꯍꯥꯞꯆꯜꯂꯦꯕ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯂꯩꯀꯥꯏ ꯂꯣꯀꯦꯂꯤꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯊꯧꯅꯥꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯊꯧꯅꯥ ꯍꯥꯞꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯤꯜꯂꯤꯕ ꯂꯥꯡꯉꯤꯕꯁꯤꯡꯁꯨ ꯏꯆꯟ ꯏꯆꯥ ꯃꯌꯥꯝꯅꯤ ꯈꯜꯂꯒꯅꯦ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯊꯣꯛꯂꯛꯑꯒ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯑꯦꯕꯀோ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯉꯥꯛꯇ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯃꯧ ꯃꯌꯥꯝ ꯄꯨꯟꯁꯜꯂꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯥꯏꯁꯦ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯌꯥꯎꯁꯪꯒꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯑꯆꯧꯕ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯁꯤꯜꯂꯦꯒ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯟꯁꯦ
ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯉꯥꯡꯒꯤ ꯔꯤꯑꯦꯛꯁꯟꯁꯤꯗꯤꯀꯣ ꯃꯤꯠꯇꯒꯤ ꯄꯤꯕꯨ ꯇꯥꯅꯤꯡꯉꯤ ꯃꯣꯏꯅ ꯍꯔꯥꯎꯕꯁꯦ ꯏꯁꯄꯣꯔꯠ ꯇꯧꯔꯅꯤ ꯈꯛꯇꯪ ꯍꯥꯏꯕꯗ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯦ ꯃꯣꯏꯅꯅꯦ ꯍꯔꯥꯎꯕꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯊꯣꯛꯑꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯈꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯁꯤꯟꯖꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯎꯁꯪꯒꯤ ꯍꯥꯎꯁꯤ ꯑꯃ ꯇꯧꯖꯔꯒꯅ ꯏꯁꯄꯣꯔꯠꯁꯦ ꯄꯥꯡꯊꯣꯛꯆꯒꯦꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯨ ꯑꯣꯏꯁꯅꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯣ ꯅꯦꯅꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯁꯅꯥꯍꯟꯕꯤ ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦꯒꯤ ꯑꯩꯅ ꯂꯥꯏꯁ꯭ꯔꯝ ꯎꯁꯥ ꯑꯩꯅ ꯆꯥꯟꯅꯕꯝ ꯁꯥꯟꯇꯤ ꯑꯩꯅ ꯑꯁꯦꯝ ꯔꯣꯁꯅꯤ ꯖꯦꯅꯤꯇꯥ ꯅꯥꯎꯔꯦꯝ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯟꯖꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯅꯥꯎꯕꯤ ꯅꯥꯎꯔꯦꯝ ꯁꯨꯃꯤꯂꯥ ꯑꯩ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯄꯤꯡꯀꯤ ꯂꯥꯏꯁꯪ ꯑꯣꯡꯕꯤ ꯕꯤꯟꯗ꯭ꯌꯥ ꯗꯦꯕꯤ ꯑꯗꯣ ꯅꯤꯅꯦ ꯍꯣꯏ ꯃꯊꯪꯗꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯗꯣ ꯌꯥꯎꯕ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯒꯦ ꯑꯗ ꯅꯤꯅꯦ ꯍꯣꯏꯁꯨ ꯋꯤꯁ ꯑꯃꯇꯪ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤꯅꯦꯕꯀോ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯅ ꯂꯩꯕꯅꯦ ꯑꯗꯣ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅꯀꯣ ꯋꯤꯁ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯣ ꯅꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯗꯣ ꯊꯧꯅꯥ ꯐꯅꯀꯣ ꯃꯈꯥ ꯆꯠꯊꯅꯅꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯅꯦꯅꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯐꯣꯔ ꯇग ꯑꯣꯐ ꯋꯥꯔ ꯂꯤꯋꯥ ꯂꯝꯕꯤꯒꯤ ꯁꯦꯟꯁꯗ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯌꯥꯏꯐꯔꯦ ꯍꯦꯄꯤ ꯌꯥꯎꯁꯪ ꯃꯇꯝ ꯀꯌꯥꯗꯒꯤ ꯀꯨꯏꯅ ꯋꯥꯖꯔꯛꯂꯕꯤ ꯑꯇꯣꯞꯄꯗꯁꯨ ꯈꯔ ꯍꯟꯗꯣꯛꯂꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯆꯤꯡꯈ꯭ꯔꯦ ꯑꯃꯨꯛ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯁꯤ ꯍꯧꯖꯤꯛ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯔꯦꯗꯤ ꯁꯦꯝꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯂꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯝꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯒꯤꯀꯣ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯩꯅ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯃꯐꯝꯁꯤꯡꯗꯅꯦ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯟꯕ ꯑꯗꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯒ ꯎꯍꯟꯕꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯕꯣ ꯍꯧꯖꯤꯛ ꯌꯥꯝꯃꯅꯤꯅ ꯀꯥꯎꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥꯁꯦ ꯆꯍꯤ 100 ꯑꯩꯃ ꯑꯕꯣꯛ ꯆꯍꯤ ꯌꯥꯝ ꯌꯥꯝꯃꯤꯅ ꯖꯄꯥꯟ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯅꯣꯏꯕꯤ ꯍꯦꯟ ꯆꯥꯎꯔꯦ ꯑꯗꯣ ꯑꯕꯣꯛ ꯊꯥꯏꯅ ꯑꯕꯣꯛ ꯍꯣꯏꯅ ꯌꯥꯎꯁꯪ ꯇꯧꯔꯛꯄ ꯀꯥꯟꯗꯣ ꯑꯗꯨꯒ ꯁꯤꯒ ꯈꯦꯠꯅꯕꯁꯦ ꯊꯥꯏꯅꯒꯤꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯊꯥꯏꯅꯒꯤꯗꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯗꯁꯨ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯅꯦ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯍꯟꯕꯅ ꯍꯜꯂꯦꯕ ꯏꯁꯩ ꯍꯟꯕꯅꯅꯦ ꯅꯣꯡ ꯊꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯎ ꯑꯃ ꯍꯧꯋꯤꯗꯣ ꯎꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯦ ꯇꯥꯏꯔꯦꯟꯅꯤ ꯍꯥꯏꯔꯦ ꯇꯥꯏꯔꯦꯟꯗꯨ ꯎꯗꯨꯒꯤ ꯃꯇꯣꯟꯗ ꯖꯤꯕ ꯑꯃ ꯇꯣꯡꯉꯤ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯦ ꯁꯣꯉꯥꯔꯥꯕꯅꯦ ꯑꯗꯣ ꯊꯥꯏꯅ ꯑꯕꯣꯛ ꯍꯣꯏꯗꯤ ꯊꯥꯕꯜꯒꯗꯤ ꯆꯣꯡꯉꯛꯇ꯭ꯔꯣ ꯆꯣꯡꯉꯛꯏ ꯑꯩꯈꯣꯏꯅ ꯆꯣꯡꯕꯗꯅꯦ ꯕꯦꯟ ꯕꯥꯇꯤꯁꯦ ꯂꯨꯄꯥꯗ ꯄꯤꯔꯝꯃꯤ ꯅꯨꯄꯥꯗꯪ ꯂꯨꯄꯥ ꯑꯃꯈꯛꯇ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯄꯨꯡ ꯑꯃꯗ ꯑꯣ ꯑꯗꯨꯅꯅꯦ ꯊꯥꯏꯅ ꯕꯨꯙꯆꯟꯗ꯭ꯔ ꯔꯥꯖ ꯑꯣꯏꯔꯤꯉꯩ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖ ꯂꯩꯔꯤꯉꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯄꯥꯝꯕꯗꯨ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥꯗꯨꯅ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯁꯦꯕꯣꯛ ꯑꯍꯟꯅꯤ ꯇꯣꯛꯄꯝ ꯃꯦꯔꯥ ꯍꯥꯏꯅ ꯇꯣꯛꯄꯝ ꯃꯦꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯄꯣꯛꯄꯅꯦ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡꯗꯤ ꯌꯥꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯦ ꯏꯃꯥ ꯄꯣꯛꯄ ꯏꯕꯦꯝꯄꯣꯛ ꯁꯅꯥꯁꯦ ꯍꯧꯖꯤꯛ ꯁꯅꯥ ꯆꯍꯤ 3 ꯑꯗꯨꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯅꯤ ꯑꯗꯨꯅꯅꯦ
ꯈꯣꯝꯗ꯭ꯔꯥꯝ ꯁꯝꯐꯕꯩꯅ ꯂꯩꯗꯣ ꯁꯝꯐꯕꯩꯕꯨ ꯄꯣꯛꯄ ꯃꯥꯏꯕꯨꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥꯗꯨꯒꯤꯅꯦ ꯃꯆꯦꯅ ꯄꯣꯛꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯥꯁꯤꯅꯅꯦ ꯑꯁꯤꯗ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗ ꯈꯣꯝꯗ꯭ꯔꯥꯝꯗ ꯍꯣꯡꯉꯦ ꯑꯗꯒꯤꯅꯦ ꯑꯩꯒꯥ ꯑꯃꯅꯅꯦ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯅꯦ ꯍꯣꯡꯉꯦ ꯑꯗꯒꯤ ꯑꯩꯒꯥ ꯑꯃꯅ ꯑꯇꯨꯔꯤ ꯆꯪꯀꯥꯟꯗ ꯀꯩꯅꯣꯗ ꯍꯣꯡꯉꯤꯗꯣ ꯈꯣꯝꯗ꯭ꯔꯥꯝ ꯁꯝꯐꯕꯩ ꯄꯣꯛꯏ ꯑꯗꯣ ꯀꯨꯏꯔꯦ ꯀꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯕꯣꯛ ꯍꯣꯏ ꯃꯇꯝꯗꯗꯤ ꯁ꯭ꯄꯣꯔꯠꯁꯀꯗꯤ ꯇꯧꯕꯤꯕ꯭ꯔꯣ ꯁ꯭ꯄꯣꯔꯠꯁꯦ ꯍꯣꯏ ꯑꯉꯥꯡꯅ ꯂꯝꯖꯦꯟ ꯈꯔ ꯆꯦꯜꯍꯟꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯁꯥꯌꯦꯞꯀ ꯃꯦꯡꯕ ꯊꯣꯛꯂꯛꯄꯗꯅꯦ ꯃꯈꯣꯡꯅ ꯂꯥꯛꯑꯦꯕ ꯒꯥꯔꯤ ꯂꯩꯔꯝꯗꯦꯕ ꯀꯥꯔ ꯂꯩꯔꯝꯗꯦꯕ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯔꯠꯁꯦ ꯊꯥꯏꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦꯗꯅ ꯑꯗꯣ ꯑꯕꯣꯛꯅ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯐꯝꯃꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗꯅꯦ ꯁꯤꯒꯤ ꯃꯍꯥꯎꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯗꯤ ꯂꯝꯖꯦꯟ ꯆꯦꯜꯍꯜꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯎꯔꯤꯁꯤꯒ ꯊꯥꯏꯅꯒꯤꯕꯨꯗꯤ ꯑꯕꯣꯛꯅꯕꯨꯗꯤ ꯂꯝꯖꯦꯟ ꯆꯦꯜꯍꯜꯂꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦꯗꯅꯀோ ꯑꯗꯣ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡꯁꯤꯒꯗꯤ ꯈꯦꯠꯅꯕꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯎꯔꯤꯁꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯊꯥꯏꯅꯅ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯊꯥꯏꯅꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯄꯪꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯤ ꯈꯤꯇ ꯇꯧ ꯌꯥꯗꯦ ꯐꯨꯅꯗꯧꯗꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯑꯕꯣꯛꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕꯤꯈꯣ ꯑꯗ ꯋꯥꯔꯦ ꯋꯥꯕ ꯌꯥꯗꯦ ꯑꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯕꯣꯍꯣꯏꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏ ꯑꯋꯥ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯊꯣꯛꯆꯔꯛꯏꯅꯦ ꯑꯕꯣꯍꯣꯏꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯀꯥꯕꯗ ꯅꯪꯅ ꯆꯠꯂꯨꯕꯗꯅꯦ ꯑꯋꯥꯡꯕ ꯊꯥꯛꯇꯤ ꯍꯦꯛ ꯄꯨꯕ ꯉꯝꯃꯨꯀꯣ ꯍꯣꯏ ꯑꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ Foundation. Good evening everyone. Ngasigi anisubang mafam oina Laishram Dipana hosting tawduna Wangkhai Tokpam Laikai JLC Club asida mayamda nungai ba video mayam ama entertainment program oina uchadori mayamsu thawai yauna sarutana yengbiyu. Oina inegi mingse kai kobige. Ai maibam Sanatombi. Sanatombi. Ado inesi ausangi kaino JLC Club na pangthoi sports le. Handak se jumte arsubano. Handak se akhoi sigi club jumnai club se sigi oina Yangkhai maya leire. Chubagi asmai leire. Ado mayam sidagi hai tawriba kaino sport mayam sidai ne. Handak kisina kamaina top phawi brand traga kamai tawa. Handaki sina top bi adagi phajaba su mayam hele bako item su mayam hakalle. Object je ahambada lalu chabi loi kare ajuga mu medical chair tawdore mau mayangi oina chi amu pangthok tore hojik je Ine di yawi roidro. aidi mayangi sumja soina dum leire Ine si yawi khanu ngai. Ho ine bu thaga chari. Thank you Mabo kimi kai ko bige. Sobita kawe Sobita kawe. Ado imabo ngasi yaksang je yeng bathok dai se. Ai di wakhal da ngasi je nungai ni khanna yeng thok dai nan daga hoi yumda kano yaksanggi mayam angang mayam sports tawriba kholiba mayam je tawraga sum isada khara nungai taba ko taba khong khut khara nungai taba se yumda leiraga ne hena nungai teba ko adagi mayam se uraga tholaga adagi yaksanggi kari amama ngausan phajana ba tawbai mahota sports da thawai auna yengbasina mayamgi tunggi kai haini kanaba ma porakane khalle ko ada ai ngangbadi haitabani bima kem kai ni lewo ada imabo yaksang ji na pi je angang da sunatana ahal su yauna kana ba si pi haina tai ko boki wakham ji na dia hoi angang da gina ahan bau harau ban nungai ba su yaksang ngai se kano sahi amagi yaksang lak pa se mayam harau ne adu ngasai gi sports na aber taina ba yaksang gi numi mari mangani manghan begi mahuta sports da thawai haksang lupna sbaina hogolai ba angang sing sida kano khoi tongi punsigi sanggala iba kano ma oina ko bordini kawe Bordinia oh abo
ꯕꯣꯛꯁꯨ ꯌꯥꯎꯁꯪꯁꯦ ꯌꯥꯎꯕ ꯏꯁꯄꯣꯔꯠꯁꯦ ꯌꯥꯎꯕ ꯊꯣꯛꯄꯤꯔꯛꯏꯔꯕ ꯊꯣꯛꯂꯛꯏꯅꯤ ꯌꯦꯡꯕꯗꯪ ꯑꯣꯏꯗꯣꯏꯔꯣ ꯌꯦꯡꯕꯁꯨ ꯌꯦꯡꯉꯤ ꯌꯥꯎꯁꯨ ꯌꯥꯎꯏ ꯂꯥꯂꯨ ꯆꯥꯕꯤ ꯇꯧꯈ꯭ꯔꯦ ꯉꯟꯇꯥ ꯂꯥꯛꯑꯝꯃꯗꯤ ꯐꯒꯗꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯚꯥꯕꯇꯤ ꯄ꯭ꯔꯚꯥꯕꯇꯤ ꯑꯣ ꯑꯕꯣꯛꯀꯤꯗꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕꯤꯔꯣ ꯃꯤꯡ ꯊꯝꯕꯥꯟꯆꯪ ꯀꯧꯋꯦ ꯊꯝꯃꯁꯦ ꯅꯪꯒꯤꯗꯤ ꯑꯕꯦꯝꯃ ꯍꯥꯏꯔꯛꯑꯣ ꯃꯥꯗꯤ ꯍꯩꯔꯔꯣꯏ ꯃꯥ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯁꯤꯟꯅꯝꯕꯤ ꯀꯧꯋꯦ ꯍꯥꯏꯌꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁ꯭ꯄꯣꯔꯠ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯌꯥꯝꯕ ꯎꯠꯄꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯂꯨ ꯆꯥꯕ ꯌꯥꯎꯔꯦ ꯃꯁꯤꯗ ꯁ꯭ꯄꯣꯔꯠꯁꯨ ꯄꯥꯕꯨꯡꯁꯨ ꯂꯥꯂꯨ ꯆꯥꯈ꯭ꯔꯕꯣ ꯆꯥꯈ꯭ꯔꯦ ꯁꯦꯀꯦꯟ ꯇꯥꯏꯝ ꯁꯣꯝ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨ ꯄꯥꯕꯨꯡꯒꯤꯅꯦ ꯋꯥꯈꯜꯂꯣꯟꯗꯅꯦ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤꯅ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯆꯝ ꯆꯝꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇꯗꯤ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯆꯥꯗꯤꯡ ꯇꯧꯕꯁꯦ ꯃꯁꯤꯕꯨꯗꯤ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤꯡꯉꯤ ꯑꯗꯣ ꯐꯕꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯆꯥꯗꯤꯡꯁꯤ ꯈꯤꯇꯪꯗꯤ ꯍꯟꯊꯍꯟꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ यारगदी चौकी चेंबियो चौकी अनी लेनी होगे मैं आप जगत पिरो चेंबियो होगे चौकी लेनी इकाई चिकन मपोक तो पोक बना मांग द लेनी बस चौकी ये तो उद बमा कहीं तो मांग इकाई न थोक की बने अतने यारी बमा कहीं की चल चिंगा तब न चक्की के नो खरन चुना चेंबियो कोई सरुक याबी भाई जी थे सिंगिबो यामन लेंबा गाक्ता गाइबीरबो तपना दो मक्जलगा लेबीरिबदुबो हकीकम जो जगत सभी यहां आओ जगत बाकी चले जाओ ये चलो जल्दी ये आएगा काम में जगत इनो लेकर चोरी में भाई चौकी एनी ओरमद्रे मी एनी लेनी हाइगदबो ओरमे चौकी दी अमा खतम ओरमे Thank you.
ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯗꯔ ꯍꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯚꯂꯟꯇꯤꯌꯔꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨ अनौब संगपनीना पाक्पी की कदर से क्या है कदर कन्वी लेकाय की मौना मरी दुनी आइगिन रतन कुमार आई एक्स प्रेसिडेंट इन जुबिनाइल लर्नर्स क्लब की आइगी मिंग रंजित कौवे रंजित अदो काइनो जे क्वेश्चन जे काना नम हंगगे को अदो हनकी सी ऑप्शन जही जी ऑप्शन स्पोर्ट से क्या रख सुपन हनका पांगथोक तेका हंदक पांगथोक लिबसे अखोय कुनगा मरी रख सुबा एनुअल ऑप्शन स्पोर्ट्समैन ने कुनगा मरी रख सुबा अदो कासी हाय ना अंगै पांगथोक पदगी हंदक पांगथोक पसिगा हाय टोक टोक पदो हायदि स्पोर्ट थवाय यावबा हनक हेंगा प्राण ममांगना सुम लेदना मी जे थवाय यावबा जे काइनो जही खुदी की तुम हेंगा यावी हंदा यावीदना काइ पोत काइ लेगे हंदा हेंगा अखोयगी क्लब की ओइनादि अखोयगी लेकाय जिदा लेरिबा हल्लमन मयामसी सिगुम्बा स्पोर्ट्स सिदा दुकी मतिक थवाय यावे हानदे जो तुम याव लाखने अदुमपु कोरोना लेखिबना सही एनी लेपुरबा मतुंग अखोय मतुंग तारकपदे खजितंगदि वाटखि अदुबो हंदकी सही जिदि याम फजने हेंगले अदुगा मयामगी सपोर्ट याम फजने फंगे अदो का केनो तो हाय नुपागी इवेंट अमु याउद्रो नुपीगी nga thai नुपीगी सुमुजा बाय तारे मरुइना अखोयजे नुमित नुक्तिगी नोम नोमगी ओइबा हाय तारे ngasiगी नुमिसिना अखोयना मरुइना एम्फेसिस से नुपा मचासिंग अदगी नुपीसिंग द पीबा दो हयेंगदगी सीनियर मेंस अदगी बॉयज की अनमना हयेंगदगी होरनी अदो का ngasi event सिंगी बिजिदे हाइदी केनो लेकाय जिना हाइद कंट्रीब्यूशन तौरगा सिलिरन द क्लब की फंड के काले कहीं ने स्पोर्ट्स की वाफम नते अखोई क्लब की थबक तौबजे क्लब की फन लेते फन है लेकाय अहल लमन अदगी इचे मरु मपांग मयाम पांगबीबदुने अदुना अतई मतमदा पांगिबगुमना स्पोर्ट्स की मतमदा पांगबजिने हेले अदुना पांगथोकलिबजे अखोई फन नते फन ओइरगसु मोइना खाइरप मयाम दो अदुगी फनदुना पांगथोकजबा लेकाय हाइदी यूनियन ओइना थबक तौबदा अदु यूनियन ओइना तौबिने माने लेरिबा लेकाय अतोप क्लब सिंगजिगा येंगनाबदा अखोई क्लब से खितंग पीए अदुमकु मयाम की कोऑपरेशन जिदी अतई लेरिबा क्लब मयाम सिदगी अखोइने याम हेले अदुगी याम नुंगाइबा मका अखोइदा जो क्लब की मेंबर अम ओइने याम नुंगाइजबा फाउजबा हाइतारे ओके याम नुंगाइजे स्माइ तौदना अखोइगे नोइ मयाम लागा अखोइगे स्पोर्ट्स से क्लब से नुंसीबिदनगा स्माइ नंबी बजे अदुना तुंग तारकपदसु अखोइगे क्लब तना तबा अतोप प्रोग्राम मयाम अमदा नोइना चलु खुदिंगदा अफबा माइ पाको ओइदुना अफबा ब्लॉक की ओइबा नोइगी ओइबा सक्सेस ओइबा मखा ओइबियोना अखोइगे जुबिनाइल लर्नर्स क्लब की माइकेदगी थमजगे ओके इरेंबम संगीता सही 32 अदो इनो मना सिले हाइदी स्वाइदा युम पाला बदगी पोस्ट क्या रखा उरा हाइदी स्वाइ आई समाइना याजिरा सही कनो दिसुरे मरी दिसुरे अदो मरी रख यावरपसिदा करम केनो ना हाइदी चहिना इनु नुंगाइगिया सही से करी हाइदुनु खंगदे अदम नुंगा सिसिनादी नुंगाइ बे हेलम दौगी मालेदी कोरोना की मतुंगदा सिलकपनिना बा सिनादे नुंगा कोरोना ददी तौद्रमिना बको अदु सिनादे नुंगा स्वाइदगिने स्वाइदा दुम पाल स्वाइदा दुम याम पाले इने जे याम नक पाले नुंगाइ दौ माले अदु इने जे री याक्सन स्पोर्ट यावबजे इने दी यावबो थोपिद्रो तसमा इसुना थोए यावबुरा यावे कई यावबगे लालू चाबी यावरुदे सिंगौद्रेदा यावे अदा सम कइनोम चासिराइना ngahak lairamba ne akhoi laise akhoi entertainment program dagi channel dai lakchabane bako adune ini oi dane ngasi haidi si phamami je je na phambiram bani na lesabi na phamaje kai haini mathanta uba aduda asum lesabi da hangjage da bani beje da ije na hai ba hai tre na
이네가 ꯀꯣꯁꯜꯂꯦ ꯑꯗꯨꯗ 이네도 ꯍꯪꯇꯥꯔꯦ ꯏꯆꯦꯅ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯗꯣ ꯋꯥꯡꯈꯩ ꯑꯇꯣꯞꯄꯝꯒꯤ ꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯖꯔꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯍꯥꯏꯗꯤ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯗ ꯀꯌꯥꯔꯛ ꯁꯨꯕ ꯌꯥꯎꯕ ꯑꯣꯏꯗꯣꯏꯅꯣꯕ ꯍꯟꯗꯛꯅ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯇꯧꯋꯦꯕꯀꯣ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅ ꯏꯆꯦꯁꯦ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯏꯆꯦꯅꯒ ꯁꯨꯃꯥꯏꯅ ꯐꯝꯕꯤꯔꯝꯕꯁꯦ ꯌꯥꯝꯅꯅꯦ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯥꯔꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯣꯏꯌꯦꯕ ꯁꯤꯔꯣ ꯕꯤꯠꯅꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯉꯥꯡ ꯃꯌꯥꯝꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔꯒ ꯍꯧꯔꯒ ꯈꯔ ꯌꯣꯟꯖꯜꯂꯒ ꯃꯥꯏꯁꯦ ꯁꯦꯟꯗꯣꯡꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕꯀꯣ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯇꯧꯕꯅꯦꯕ ꯑꯗꯣ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦꯕ ꯗꯥꯏꯅꯥ ꯗꯥꯏꯅꯥ ꯑꯩ ꯅꯠꯇꯦꯕ ꯁꯨꯝ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯕꯤꯠꯇ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯑꯗꯨ ꯏꯆꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯕ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯁꯨꯝ ꯑꯞꯒ꯭ꯔꯦꯗ ꯈꯔ ꯁꯨꯝ ꯇꯧꯔꯛꯏꯅꯦ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯡꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯩꯒꯤ ꯀꯦꯛꯀꯤ ꯍꯥꯡꯉꯦꯕꯀꯣ ꯀꯩꯁꯥꯝꯊꯣꯡꯗ ꯕꯤꯁ ꯀꯦꯛ ꯑꯣꯛꯂꯣꯛ ꯑꯅ ꯑꯗꯨ ꯏꯁꯥꯒꯤꯅꯦꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯊꯣꯡ ꯂꯣꯟꯕ ꯑꯗꯨꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯁꯤ ꯑꯣꯏꯅ ꯇꯧꯕꯁꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯦꯅꯦ ꯊꯥꯒꯠꯆꯔꯤ ꯆꯤꯆꯦꯁꯨ ꯆꯤꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯤꯅꯤꯅꯦꯅ ꯊꯦꯡꯛ ꯌꯨ ꯌꯥꯔꯦꯀꯣ ꯎꯝꯁꯜꯂꯝꯕ ꯌꯥ ꯀꯥꯛꯊꯣꯛꯄ ꯌꯥꯗꯦ ꯀꯥꯛꯊꯣꯛꯂꯝꯕ ꯌꯥ ꯎꯝꯁꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕꯗꯤ ꯑꯗꯨꯃꯛ ꯌꯥꯏꯀꯣ ꯁꯣꯔ ꯊꯤꯡꯒꯅꯨ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯤꯖ I wish you loved me like I love you, it's stupid. When I'm alone with you I never feel lucid. I wish I wasn't struck by Cupid. I wish when I first saw you I knew this. When I'm with you I feel so useless. I feel diluted, my heart's been wounded. Silhouettes of you are like a taunt. Never really know just what you want. With you I don't ever feel calm. I can feel the sweat inside my palms. Play with me like cats and a string. You don't understand the pain it brings. You don't ever wanna give me wings. You don't ever wanna set me free. ꯀꯥꯒꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯕꯤꯔꯤ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯀꯝꯄꯤꯇꯤꯇꯤꯚ ꯏꯐꯦꯖꯥꯗꯤ ꯑꯗꯨꯃꯛ ꯂꯩꯕꯤꯌꯣ ꯃꯥꯗꯤ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯔꯥꯎꯔꯒꯗꯕ ꯏꯃꯧꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯅ ꯇꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯥꯏꯖ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯦꯁꯤꯡ ꯑꯍꯜ ꯂꯃꯟꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯒ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯑꯩ ꯉꯁꯤꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯏꯄꯥꯅ ꯀꯩꯅꯣ ꯇꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯣꯇꯔꯤ ꯀꯩꯅꯣ ꯑꯍꯥꯟꯕ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯅꯨꯄꯤꯒꯤꯗꯪ ꯇꯧꯕ꯭ꯔꯥ ꯅꯨꯄꯥꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯈꯤꯕ ꯄꯨꯔꯥꯗꯤ ꯈꯪꯗ꯭ꯔꯦꯕ ꯉꯁꯤꯗ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯅꯦꯕ ꯃꯀꯣꯛ ꯃꯊꯪ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯡꯕ ꯀꯩ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯏꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯕꯥꯕꯣꯛꯁꯤꯡꯅ ꯑꯩ ꯌꯥꯎꯗ꯭ꯔꯤ ꯉꯁꯤ ꯈꯛꯇꯪ ꯊꯣꯛꯂꯛꯄꯅꯦ ꯑꯈꯟꯅꯕ ꯄ꯭ꯔꯥꯏꯖ ꯑꯃꯈꯛ
ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯀꯧꯊꯣꯛꯆꯔꯒ ꯄꯤꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩ ꯌꯥꯝ ꯅꯥꯔꯨꯕ ꯑꯗꯨꯒꯤ ngasi kadang tholak ngasi kadang thotay yang hagajari nege min dai robige Thokchomi picha thokchomi becha ni ni ngasai jago yam sabi gi bido yam male ni ni ke ju kya musibira ke ai ro chahi yang khai ni thoi mu chora mane yang khai ni thoi adu ni ni si sports se yaw pa je di su kono sport se yarak pa chiro ten mu chure adu ni hai di sports se mai yaw su sport tau ko je mana wakhal ni ni kai khobi ge hai di hai wakhandra yamna nungai akhoi ge kai hai ni pharak da kai da akhoi lang dana khotana sinju mai su cha dana adagi laikai da cha dana khotana lang bagi matam do leitere dana sport si da gi akhoi ge afaba sanaroi kayam ju puthoi ko adai isa da akhoi gi tawning bai ikai ning da ba kari kara mayam ma jo nam tawra idana aduni da aduna khwai gi nungai ba je akhoi sport si ne ba akhoi ngasi tawjari ba si da akhoi gi lengbi rai ba akhoi gi madam hai ta miss hai ta re ko ado mayam singchina akhoi gi sport si bu samana thogat pi ba akhoi gi mayam je kai hai ni yamna nungai ba gi mawong da akhoi gi miss na yamna phajana akhoi bu welcome taw bi ba yamna kaino taw bi ba se masi gi damakta ai hanna na thagat chari Lagi oiba miyoy makakhanbagi tanjani baktok charibandi alu nam lai gre Tangana ningking yage Angkop pa yadri ba tine to he angkop pa miyoy chahi kun manga sida puspa na yaksang yak pa da gi ai kya su banu siga adum pharayam yamme sida kai pam ne hai tar ai sai le pale natte yaksang spot ku yaw du ado kai puspa di yaw ro pa yan ai hada ki si ne puspa na top top pa no mai brand mai to hoi ad sida le yaw ba se handak na ha mane ba ai di ai sida le sai nge de yaw tar su mo wai na ha boy se sa si ya ha man hai tar se sa sports yaw ba se ado le sai nge da taw ba du ga hosi si ga dum top top ba mo na ma dum hai tar dai dum ngai hoi ado puspa ze hai ni ngasai kaino musical theater da su khatla kaino ta hoi adagi kaino da appreciate dance da su thara hoi ado hai di sports da yam thawai yaw jaba ma le ba hai di atopa hai di sum le shari ngai daga atopa sports ka sum sanara pa ga lagi bra atopa sports kuma sana ba di laite ado sum yaw sang sports di dum le shari ngai dagi dum ado first second di dum tai hai tai dum le shari ngai dagi sida thaga chari lagi debe ma maya koi maya chahi kya sahi 13 jang class kya 7 ka de ba school da Eastern Ideal High School da lagi di lebisana class kya class 6 ka de ba class kya school da Sandra Robert saya class kya 7 ka de ba kya school da Eastern Ideal da lagi di Jessica kya school da Eastern Ideal da class kya ka dui no 7 lagi di Twinkle Thokchom class kya ka dui no class 5 ka de ba aduga kya school da Standard Robert Okay, countdown now. 0 Mayang nilebiyo, mayang adumak lebiyo, mayang kakapilakino, mayang ipray na mamamloy tamjari. Lihat pag adumak lebiyo. Hawjik. Laibak. Tharabi, itan nupi sida. Ngasige skum laba laibak pabagi mana oiriba. Apple phone amasung lupa lising mangagi. Mana asi. Ikai khuna jaribi. Ima momona, pokto momona, kuchin nabi gani. Mayang ako magkumakumiyo.